Nakoy baba ama lagli. Hojik di mana nakoy bu ama talin na pare. Ana asi haibaga angauba amagum kanna nonglai. Magi akiba minok asi police station mafam khudimakta ninmagum tawrami. Khangawdana interrogation room da leiriba ugi box adu mai chaklakhi. Police station gi mai loina khappa horakhi. Mai chakliba ugi box adugi mairi lakta anagi mamangi akiba clone adu ukhi. Clone aduna nokna anada makhut hairami. Anana handak matam asidadi clone aduda James pusu uba phanglakhi. Aduga ana su nokna clone aduda haibadi James ta makhut hairami. Aduga makhoi nimak amana amabu yingduna kanna noklami. Sininausing masini angawbu luwangchagi clone gi ahanba season. Mathangi season gi damak ekhoi gi channel sibu subscribe toksinbiyo. Masi video siju nungaibiragadi like toksinbiramu. Aduga clone asi nungai ti do comment da haibiramu.